Manipur yaona Northeast ki state Kharada Delimitation ki Thabak Panthariba si Karigino Haina Supreme Court na India Leingak ta Hangkhre. India ki Chief Justice Sanjeev Khanna amadi Justice PV Sanjay Kumar ki bench amana garang Manipur yauna Nagaland amasung Arunachal Pradesh tali delimitation ki Thabak Chathabada Panthariba si Karigino amadi Karigidamak hauji fauba delimitation ki Thabak Thoram Singh Pantha Pangthokpa ngamdribano haina India Leingak ta Hangkhre. Supreme Court की bench aduna kumjali singani kunda President की order amana delimitation की Thabak Panthariba si chanaba yaroi haina lautokhiba laikhrabani haina phongtokpaga loinana President की order asi laina state sing asi da delimitation की Thabak pangthokpa ngamdriba si Karigino Haina India Leingak की maikai da lebliba Additional Solicitor General KM Natarashta Hangkhre loinana kumjali singani kungi President की order asi gi makhada Assam da delimitation process mapung phana pangthokpa ngamkhraga State apum asida pangthokpa ngamdana leiriba si Karigino Haina akan wafam su thamki hairi